MSTP meeting tabi besingbu ahan bamangtada nongmaithang kunje soina taram okjari maraki pau miyam da pizari border town moreda haukiba mamang chahi lisingani kolhumdo gi me homdagi hauduna kuki narco terrorist singna kayar khanna maitei singi yum dukan hotel na jingba kaya lut tawduna huran kiba amadi yum kaya maina tum thadokraba matung maina chakhaudaba lemhoba maitei singi yum amadi lanthung kaya central amadi state ki security force singna ngak senduna mathau tawtuna laki adubu border town moreda gi BSF amadi CRPF ki security force sing lokthokibadagi border town moreda ko ki singna maitei singi lanthung kaya amuk faktu na huran chinthi tawbagi chang hengalakli mathau tawnaba khara lehoriba central amadi state ki security force singsu mathau tawdabagi mamitari kanglup ki irang asi hek thokpa haurakibadagi border town moreda central force ki BSF amadi CRPF ki masing yamlaba security personnel lakna maitei education society morena chalaiba eastern chan school da leiduna maitei singi yum kai lanthum sing ngak sentna lerakibani adubu numit kharani mamangda mafam asidagi BSF hek lokthokibadagi leiriba mahiloisang asigi mathak thangba jinga ki saruk singsu kokina ko terrorist singna nungthil popopta faktuna huran kre masidabu matau karamna border town more mahausa gum tangdu leitaba lakadoribano haina maitei council more gi president M thoiba maitei na pendra phongdokpaga loinana numit kharani mamangda more BSF amadi CRPF sing lokthokhidanaba MCM na central government amadi state government ta aiba cheral thadna khangan khrabasu mafamasi central forcing asi hek lokthokibadagi nungthil pobopta atamna na maitei singi amatangairaba mahiloisang asigi jinga fakkiba haibasi irang asi hena chauthokna basilabra haibagi mamitari haina pendaba phongdokpaga loina mahakna makha taraduna matam leingida border town moreda amuk hana henba security forcing thajinduna maitei singi lantom ngak senaba mathau tawhanbi natrabadi irang amuk hena chauthorakani haina lenga ki puning thingsilakli sugnu amadi serauda kuki khulai paibasingna attack tawrokna maitegi yum kaya mai thakiba amadi micham kaya hatpagi thodokta kuki khulai paibasingda mateng pangki haibagi miyamna maral siriba kunthratare suba Assam Rifle gi personnel singna ngak senbagi thabak tawriba Chandel district ki Kemolnom village ki area da lenga ki athingba leina kuki singna Manipur tural manungda thong sarakpa Assam Rifle na ushanadana leire hiramasi matangda fangba pauda kuki singna kundaba Kemolnom hairiba khulasi Chandel district ki manung chalabasu sugunu police station gi manung chanba mafam amani khulasi gi lamgi sarukta leiriba Imphal tural da shanaba makong hairiba thong asina loirakpa matamda chakpi karongdagi Churachandpur fawbagi lambi asida malpuba gari fawba chatpa yagani hairiba thong asi saba loirakpada koki singna drug yauna lana khusukulai kya pubada maning tamna chatpasu yagadoribani maramasina serokulgi maning thangba sarukta leiriba koki kul asida le hairiba thong asi sanaba koki singna honarakpani adubu hairiba mafam asida thong shanaba hotnariba si Chandel district ki DC na saba yaroi haidna chahi asigi March 18 da order thokna leiri haiba order adugi matung inna Kaksing district police ki maikidagi changna yingsinbadagi matam khara leplure adubu area adu ko kisingna khundaba mafam oibana state force oiriba Kaksing district police ki personnel singbu kuntratare suba Assam Rifle ki maikidagi makha na changhandanaba sanghandabana makoina ngakna leibani adubu Assam Rifle na ngakpadagi hariba thong asibu sabada thingbagi mahutta ushinadana leiraga koki singna maning tamna sabagi thabak asi chatharakibani asumna koki singna makogi lamgi area da Manipur lenga ki order gi mayokta thabak tawrokpa asina social media yauna maikai kaya yaningdaba phongjokpaga lena state asida ching amasung tamda tongan ba lenga leirabra haina wahang tarokli masigi mathakta state asida hojik thokliba lan asida Assam Rifle na kuki singda mateng pangi haiduna
Tampakta Assam Rifle na Laigani Haina Lakpada Labor Yari Haibagi Atoba Irang Amasu Laingaida Contratare Shuba Assam Rifle na Lengaki Order Mayokta Cookie Singna Tong Sarakpada Yeguna Lerek Pasina Anobu Hankaya Amasu Torokli Manipur School College Masing Yam Laibasu Apaba Mahiroi Putoke Kanba School College Ti Masing Wali Haina Manipur University ki Registrar Professor Wahingbam Chan Babu na Fongdokre Wapamasingasi Mega Manipur School in Kakibagi Tarama Palak Shuba Mapo Kumon Amadi Handak Jahi Class 10 Amadi 12 Examination da Mai Paglakraba Mahiri Sing Opagi Tharom Ama Yaral Pataliba School Asita Pangtokiba Tharomaduga Mailina Fongdokibani Thoramaduda Manipur University ki Registrar Professor Wahingbam Chan Babu Mega Manipur Society ki Chairperson Takilambam Chana Jauba Editors Guild Manipur ki President Kokendro Komdram All Manipur Working Journalists Union Amju ki President Bijoy Kaksing Tabam Amadi Veterinary and Animal Husbandry and Government of Manipur ki Director Dr. R.K. Kokendro Jitna Mathang Sitna Chief Case President Amadi Guest of Honor Oina Sarup Thoramaduga Mailena Atoiba Mitumlen Oikiba Manipur University ki Registrar Wahingbam Chan Babu na hai Manipur School Masing Yamna Leire Adubu Apaba Mahiroi Putokada Bani Haiba Wakal Kalaga Linkat Padi Masing Yamdabagi Pibam Leire School ki infrastructure Semgatpa Emotional Social Spiritual Building Sing Semgalak Pagi Wapam National School Curriculum Framework that Yauri School College that Leiba Ozasing multiple disciplinary that Tabaktoba Matau Tardi, Masi Anova, Maung or the Kadaba Maramna Kudong Chadabakaya Mayoknari, Education System Masida Mahilo Shangdagi, Apapa Mahiroi, Putorak Pada, and the Masida Tokliba issue sing as Loshinabang, Loshin Bangamgani, Apapa Mahiroi Putok Pakanda, Quality Education Legani Haiki. Respond to Bangamba, Sabra Sati, Putok Bangamba. Aduga loina society si karamba direction da pura sakani habigi wakalundu khanba ngamba angang puthorapado madugi matamdu dani aikoina education system da quality laire harakadorims adana madugi puthopagi thabak se masi yada sawa challenge amani school yoja mayamgi responsibility angang mayamgi parenting board of the governors ki commitments Aduga society is the stakeholder punamak civil society oigara media oigara atai punamak sigi responsibility and support mayam se systematic yang responsibility amani aduna madugi mayam du loinamak phangba ngamba aduga mega manipur school oirasanu ngasi haga numit sidagi haba wahi prachik thamjara kai patang sin tension jake thank you Thasiki Tarata NYBA Naurim the Pangtokpa Volleyball Tournament gi Final Match ta Match Mafam da Pam da Patosing Tokiba do Nakan Anina Amatoni Yasina Cray Wapamasingasi Major Kulda Leba Manipur Press Club the Pangtokiba Pawin Pamamada Mayang Infal Maite Pangal Youth Pangal Joint Youth Development Committee ki President CH Achobana Fongdokibani Joint Youth Development Committee Mayang Infal Maite Pangal Amadi Naurim Youth Volleyball Association NYBA Naurim Anina Punna Saru Yadna Pangtokiba Mifamaduda Achoban High Naurim Youth Volleyball Association Naurim Sinduna Tha Sigit Mari Dagi Hoduna Sanarakiba Volleyball Tournament Aduki Final Match Tha Sigit Tarata Chanaki Final Match Numit Asida Mayang Infalgi Volleyball Team Manager Oina Lakiba Wang Mayum Tombabu Kanagomba Miyoi Kharana Purakibagi Jayet Nabalekiba do Nakan Anigi Marakta Wari Sanaraba Matong Wakal Taminare Asigumba Taudo Asi Makatana Amukhana Tokdana Batlamda Masigi Miyamna Honaminasi Hairaduna Leminariba Masengi Marakta Jati Amadi Furuki Oiba Marilinaba Lining Laishonda Amana Mabu Ikaikumnabo Minasi Haina Fongdoki Lamsing the Simba tournament in the Su Ball with Hawaii Haitare Volleyball support to Viriba Praja Putimana Akoi Babok Sina Nakalani players who encourage to view Amadi support to view Sozo Pina view Harry Sinse Akoi Nasidi inter village Amadi village Nadraga Sumnagi mini boys Haina is the Sinas Hana never couldn't Gunzaga in the village given Aduga Moisigi Hai Simba Madi Moi Telen Mayam Chinse Abuigi select Oraganda Atop is the national level is Hanaba Musato Rivani, Harry said the Nevan or Emdegi Suyao Kibi, I mean by the Suyao Kibi, Punamoxing Sakrakanda is the Kueva Mai Purula Kadorivani, and the Baboxing like Wigi
nakan naiba man bumong da player sing da kano to bo masisu hana to gi bole rasu torom da boi taraga su to biganu haina su nasigi media gi si kunong chaw lawraga haijaningi adu koi nakan da jagi marki pau pijeba matang asil lo shinjari meeting tabir bising bo khurum jari